Manipuri Wari Pambi Channelna tabiriba pumnamakpu amuh hana taramna oksari ngasisu mayamgi ngahak podhananabagidamak anauba horror story amakak puduna laksari horror story asigi maming mapa masagi misi horror story ase amuk taminarasi ibungo karino handaksi akoigi lamasibu numit khudingi yumma isakpaga yaubjalo gari akhongbi leptana makhol taribasibo ibo sauna hairakpani maduda mahaki masanupa ahal samuna hai baba yumma isakpagi gari natiye mase corona na naba mising lokhatpa lakpibani aikoigi khulse corona na naba yamna laire aduna makhoi singado lawbala ibani baba su saba thakpa yaraktriba lok thungliba mase amuktang test tawthoklaga yenghobudi fabani ko oibu oiramlabasu oibu oiramdrabasu oiramlabadi layengdu sathaba yai atopada sandoktringaida wado hairakpada ibozau khangchau saugana haina patharai macha chatkro hai ai kaisu tawdine asi haiduna seirakpadagi samudo kiduna parap thorakle ibozaudo makoigi yumado sorok hek mapaldani lambida siren khongba ambulance kaya anaba lawbu lakpagi makol singado tawada mahak mikup amata su tumthaba yadrabani phana ahal oirabani adubu miyoiba kanasu siningbadi natabanina sibagi damak ibochau yamna wajari corona na narabadi ai soidana siragadaba wakhal se khanna lairingai mamung nupina baji sak laijare haina sanglai mamung nupina max uplaga sak thilakpada ubada ibochau khangchau sauningi karigino max ublibdo aigi nakta sanglakpada nakhoina max ublibdo karigino ha aibu corona nai kanana hairibano lokha thungbasibu corona rau chalo chaka mata charoi asi haina yamna sauna mamung nupida chairai mamauna baji corona nai haibanati akoise sorong mapanda laibanina corona naba mi kaya amasu ambulance ta puri mahik haibasidi tambanga manate aduna ne baji asumna themjili masanupa samu kausinduna ibusauna hai ihungo makoigi siren khongba gari edo akoigi mapa sida khonghanganune ipabu ahing kaya sinung thinangaina amata tumma yadrine makolado tadrabasu taboi ningle asengba tarabasu pungka ta pakhallene samuna aduna ne baji test tawthose hairi se hairakpada mapana hai napat thorai macha chalo hai aidi nasuna dana haiduna laurakpada samu ado parap amuk thorakle samu se angang oingaidagi mapa ibo chauna mahaki thabak supamda puduna thabak kaya suba amadi thina phukhiba saikhiba kaya aduna hauzik yum kai panduna masa phawba chaurba matam asi phawbada mapabu hektamak kiri mapana khanglau hek laurakpase masada mihuldo swai lawi hektamak pakhatpa phawi ibo chaudo sorok hek mapanda lairabanina ambulance satpagi gari makhol aduda adum leptana taaduna lairabanina ahing kaya su wakhalna nungthinungaina tumdrabaduda masado yamna sokchille matomta amuk khanjai aidi sorhonba suwade ai corona na nadeda ai corona na nabanatini nongma numidang ama numidangi pung nipan makhai muk taramlagani ibu chaudo makhoigi laikai adudagi panglap laptana mathak laikai naha oireba miyoi ama corona na adunu sibagi paw aduda mahak masado hanadigi hena thawai waduna wakhal mon khanduna leiringai gi tanjani arapada siren khongbagi ambulance lakpagi makola matarami ibo chaudo mihulado dang chongba horakle ambulance do tapna laktuna makhoigi mapa aduda sap lepkhre ngaihak khongamlaga tumina laikhre ngaihak tuda ibo chaubuna khalli ambulance aikoigi mapa sap sana khamkhre aibu laukhatpa soina laklibo oirangani isanupa samuna soina pau piramgani wakhal asida humang kanglakle khudak tuda masado
sor honbo harakle amuktang khonjel hauna samu haina lauramlaga ibo chawbodo tuminna laikhre numidang pung tara muk tarakpa adwaida samuna karino baba sing asidi lok khobaka makolga amata ta de haiduna tuminna mahaki thongado hangdoktuna septharaga yenglai mapado kanna tumthari ma le khanduna tuminna amuk thokkhre nongan phung tawrakpa matam aduda mapagi lok khubagi khonjel hek tabado numitudi tadre samuna karino baba singarang degi lok khu khidre amta sanglage yeng kige haiduna pakhalap tawna mapagi manakta sanglage yeng wadadi mapado mamitto panglaga mayadu launa kaduna samuda sauna yengakli boy ninglore baba karigino kaidorage haiduna changsalubadadi kaubusu khumlaktre mapado corona na siba soidana oiramgani khalakpada samu thangprek khangni kudakta mapagi manaktagi thorai aduga pharmacy da satkhiduna globe amadi mask na singba khara lairore aduga mahaki manau nupa amadi ingkholgi miyoi khara da mask amadi globe sing upsinduna mapabu thangdokle mapagi boloi wadusu laikai gi mi sing amata ningthi nungai na thoraktre makoi imung manunggi miyoi khara tawraga adum sanskar tawraga loisinkhre samuna mapana sijinaramba kangthol amadi firol parol sing amata fawwa thamamdana loina sitlana angang singda hondo handuna mai thado khirami aduga mapana tumamba kaado solon sinduna thamlami matam kuina mapagi kaado mi sangna daduna laibaduda usi khara makon saba horaklamni mapagi ka manung aduda usi sing langbagi khonjel tabada samuna mapagi thawaina ningamdana kanamatagi seba phanghodana sikhibaduda mahaki thawaina uchi olabani haiduna khanjarami khara lairagadi uchi lairabanina haudong amuk makol taba hore thengaba hingda haudongna makoigi yum mathak aduda satpa amuk horaklamni aduga karigumba kandasu mapagi ka aduda haudongna uchi phabagi khonjel taraklamni mapagi thawaina uchi amuk on haudong amuk on tawribani khanduna samu ado yahumna kiraklamni samugi mapa ibo sawado tasengmaki corona na nakhibra natti mahak tasengna corona na nakhide mahaki wakhalda corona na nare khanjaduna mahak tasengna madugi wakhalna laiman oiduna heart attack na maram oiduna laikhidabani adu makoi khwainadi maru oina samunadi mapado corona na aduna sikhibani khanjari haujingna amuk mapagi thawaina uchi ole uchi dagi amuk haudong ole khanduna ahing kaya ningthi nungaina tumdaba horakle samudo ahing thenglaknaba dil mathakta haudong na satpagi haudong na khongbagi khonjel ama hek taba khudingi samuna mapa lakle da khanjai baba aina babagi seba tawjaningbani corona na maram oiraga babagi seba tawbu phangidre karigino babana na sabu waruriba adumna kihanganu na sada haudongi khonjel hekta baga mapabu kauduna kappa amadi magi thokpa murum sonba mong matau kayado toina usilaklaba adudadi samugi nupi amadi masanupana lono watanarami ima babase Dr. Lenin gi manakta punana ba amukta tawsi shidagi hene henjin khrabadi hayeng aikoi matha sani ko haiduna walo na tanajai nong namidang ama samuga mahaki nupiga makoigi leikai aduda laiba mahaki mani sing thokpa ama haksang ngamde haiduna ahing ama hangba chatlui halakpada samuna mahaki LED torchlight masado kap duna mahaki nupiga maga mangol hekki horokpa matang aduda torchlight to pit kap duna sangoiramda hek kapure madam aduda sangoigi masi amada uchi phaba lakpa mausa gi hodong ado paktha duna laibaduda mamit aduda torchlight ne hek kaplubada irangang na mamit ani du tamak uramni maduda samu ado khangpret khanglamni magi nupida yengo ado leibse karino arang bani leibse karino hanglubada magi nupina phak noklaga karino asidi hodong mamit ni ne uchi phaba laibo oirani haibaduda samuna mahaki torchlight to thamlaga baba
nasabu arunuko babana nasabu chaktapu ay nasaibado nasiso amuka saibiru laune namang nupiga ay nasaluribase nakoi bukadai saluribano baba leramlabadi soida hanglaklamgadabani baba haiduna o khongna kapduna samuna uprakna khoramduna leibado ubada mahaki nupina salana ngaure khanduna mapuroibado chingkhatlaga imungta na pusilaklamni aduga ising khara lauroga lawaida tharami asanna samu adusu mapana siramdai ge mikupta makoina mapabu sewa phajana taukhide haibugi wakhal aduda mapana mahakku sauribani khanduna ol amatang tabada hektamak mitchingni fuklauna hugatna naba honai aduga ningthinu ngaina tumba chaba mafam marang khanglaktabana samu adusu masado kangsilakle samugi hakchang ado nongma khara sokchilakpa duda nungaitraduna samugi manau nupa mataima tanaraduna mahaki masanupa adu puduna mapa aduga loinana Dr. Lenin gi manakta chalami Dr. Lenin na hida khara pizare aduga matam khara mahaki manakta lainana advice torakpadagi makoi matam khara mahaki manakta lairi hapta amuksi hida goli fazana sabadagi hakchang ado faniyamna fagalle aduga mahaki wakhal adusu mahusaga manada gum tawrakpaduda samugi nupi ado haraujarami matamdo kalen matamni numidangi saktoklaba matungda hida goli saraga ngayaktang hangsik langgi khanduna samu ado mapanda ngayakta leige haiduna thoraklamni makoigi berenda aduda thariba siar asangba aduda famladuna akoibaduda koyeng yengduna lerami khangaudana maninglamdagi wasum leiriba nakal adudagi hudung amubi ama thorakpado samuna urami mahak khangpek khanglami masada humang kangba horaklami masaduna musin muraga mamit ani aduna maingal aduda irang langbado uraga samuna baba haina amuktang kanna lauramlaga mahakki phampham aduda nongna haithakre samugi nupi amadi mahakki thangnabada laiba mioi khara sen thoraktuna samubu manunggi bet adu tana thangjille khudakka doctor kaure doctor na sumahakki mihunna singba check tawre yamna thona hospital da puna ba hairakpadagi doctor gi laiba gari ado siyana duna khudakka doctor da pukhalle adubu samu ado laika nabangamdana humna makku thadok kamlaga satkhe mahakki laina ase doctor na heart attack ni haire samugi mathaumungamna singba loi khraba tha amagi matungda samugi nupi aduna sahi amakhaktada yum aduda dasa ani tarakpa aduda yamna singarami nongma mahakna satuna maibi da selun hunduna koigi yumgi maramda yengthoklami maibi aduna changna howani sitai changlau gadori ahum su gadori ama watli taudaba thawai amana thawai ahum pu gadori ama watli khar chepsilu hairaklamni samugi nupi aduna maibi aduda ima maibi madudagi koknanaba usul oibi aba kaigumba lai khara khorom thoksi usul tausi maibi aduna mado matam henkre yararoi hairaklamni samugi nupi ado yamna nungaitana yumda halaklamni numit adudagi matonta wakhal ungba horakle wakhal aduna ahin kaya ningthinungaina tumdaba horakle samugi nupi ado ayuk nungthilda phawba masagi mamidu ubada khangpek khanglami maibina hairakpa amubu mami ado hektamak ningsinglaklamni